ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯁ ꯕꯥꯂꯥꯂꯥꯒꯤ ꯏꯔꯣꯏ ꯂꯣꯏꯕ 에피ꯁꯣꯗ ꯁꯤꯖꯟ 3ꯒꯤ 9 ꯁꯨꯕ ꯇꯥꯡꯀꯛꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗ 7ꯗꯒꯤ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯐ꯭ꯔꯦꯗꯦꯁꯨ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯦꯗꯒꯠ ꯂꯣꯝꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯕ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯦꯁ ꯃꯦꯒꯅꯁꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯥꯕꯗꯒꯤ ꯃꯦꯒꯅꯁ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ꯫ ꯏꯪꯂꯦꯟꯒꯤ ꯀꯤꯡ ꯀꯅꯨꯠꯁꯨ ꯃꯆꯥꯁꯤꯡꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯄꯥꯏꯒꯗꯕ ꯐꯝꯁꯤꯡ ꯃꯊꯪ ꯁꯤꯟꯗꯣꯛꯄꯤꯔꯝꯗꯨꯅ ꯀꯦꯗꯒꯠꯇꯒꯤ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯂꯣꯝꯗꯅ ꯍꯦꯔꯜ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯍꯥꯠꯂꯝꯗꯨꯅ ꯔꯥꯅꯤ ꯖꯣꯗ ꯃꯁꯛ ꯐꯥꯎꯕ ꯎꯠꯂꯝꯗꯕꯤ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯒꯤ ꯃꯔꯝꯗꯝ ꯅꯣꯔꯋꯦꯗ ꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ 에피ꯁꯣꯗ 8 ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ 에피ꯁꯣꯗ 8 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ ꯅꯣꯔꯋꯦꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯒꯤ ꯍꯧꯔꯦ꯫ ꯃꯁꯤꯗ ꯂꯤꯐ ꯏꯔꯤꯛꯁꯟ ꯃꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯦꯒꯅꯁ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯦꯒꯅꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯁꯤꯡ ꯆꯟꯕ ꯃꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯁꯨ ꯂꯤꯐ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯄꯥꯁꯤꯅ ꯍꯥꯏꯔꯤ, "ꯑꯩꯈꯣꯏꯗꯗꯤ ꯂꯨꯠ ꯇꯧꯅꯤꯡꯉꯥꯏ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯅꯤ" ꯍꯥꯏꯔꯤ꯫ ꯂꯤꯐꯅ, "ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏꯗꯒꯤ ꯂꯨꯠ ꯇꯧꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯤ, ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯦꯒꯅꯁ ꯑꯣꯂꯥꯐꯁꯟ ꯀꯧꯕꯅꯤ꯫ ꯑꯍꯜꯁꯤꯅ, ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯑꯗꯣꯝꯅ ꯊꯤꯕꯤꯔꯤꯕ ꯃꯤꯁꯛ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕꯗꯣ ꯃꯐꯝꯁꯤꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯆꯈꯠꯂꯒ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯃꯥꯅ ꯂꯥꯟꯃꯤ ꯈꯔ ꯈꯣꯝꯗꯨꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯏ." ꯂꯤꯐꯅ, "ꯃꯦꯒꯅꯁꯅ ꯂꯩ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨ ꯃꯐꯝꯁꯤꯗꯒꯤꯗꯤ ꯆꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ?" ꯁꯤꯡꯖꯟꯕ ꯑꯍꯜꯁꯤꯒꯤ ꯃꯆꯥꯁꯤꯅ, "ꯃꯗꯨ ꯁꯤꯗꯒꯤꯗꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ, ꯑꯩꯈꯣꯏꯅ ꯆꯜꯂꯤꯕꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯕ ꯁꯚꯥꯗꯨꯒꯤ ꯃꯩ ꯇꯦꯛꯅꯕ ꯆꯜꯂꯤꯕꯁꯤꯡꯅꯤ." ꯃꯁꯤꯗꯒꯤ ꯂꯤꯐꯁꯨ ꯃꯄꯥꯝꯆꯥꯁꯤ ꯃꯦꯒꯅꯁꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯁꯤꯡꯖꯟꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯁꯤꯗ ꯂꯤꯐ ꯖꯒꯥꯁꯤꯒꯤ ꯒꯦꯠ ꯉꯥꯛꯏꯕ ꯅꯤꯄꯥꯁꯤꯅ ꯆꯦꯛ ꯇꯧꯕꯗ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯐꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯃꯅꯨꯡꯗ ꯄꯨꯁꯟꯒꯗꯧꯔꯤꯕꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ ꯄꯨꯁꯟꯈ꯭ꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗꯁꯨ ꯃꯦꯒꯅꯁꯇꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗ ꯁꯛꯈꯪꯗꯕ ꯅꯤꯄꯥ ꯑꯃꯈꯛ ꯃꯐꯝꯁꯤꯒꯤ ꯂꯤꯗꯔ ꯑꯃꯒꯨꯝ ꯃꯊꯟꯇ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯂꯤꯐꯁꯨ ꯃꯁꯤ ꯃꯦꯒꯅꯁ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯌꯥꯟꯊꯔꯛꯄꯗꯗꯤ ꯅꯤꯄꯥ ꯑꯁꯤꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯂꯤꯐꯄꯨ ꯀꯣꯟꯗꯨꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯂꯤꯐꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯟꯒꯦ ꯇꯧꯕꯗ ꯅꯤꯄꯥꯁꯤꯅ, "ꯂꯤꯐ ꯉꯥꯏꯈꯣ, ꯑꯩꯅꯤ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯅꯤꯄꯥꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯍꯦꯔꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯤꯐꯁꯨ ꯍꯦꯔꯜꯅ ꯊꯥꯖꯗ꯭ꯔ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯍꯦꯔꯜꯁꯨ ꯂꯤꯐꯅ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯈꯪꯉꯛꯄ ꯎꯔꯛꯄꯁꯤꯡ ꯄꯥꯎ ꯇꯝꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯂꯤꯐꯅ ꯍꯥꯏꯔꯤ, "ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯔꯥ?" ꯍꯦꯔꯜꯅ, "ꯂꯤꯐ, ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯊꯧꯔꯥꯡꯗꯒꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁꯨ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯗꯟꯗꯤꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯇꯧꯔꯛꯄꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯨꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯑꯩꯒꯤ ꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯍꯧꯔꯦ, ꯑꯗꯨꯒ ꯑꯩꯁꯨ ꯄꯟꯊꯗꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯦ, ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯟ-ꯊꯨꯝ ꯇꯥꯟꯕ ꯉꯝꯃꯛꯇ꯭ꯔꯦ." ꯍꯦꯔꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯤꯐꯇ ꯍꯪꯂꯤ, "ꯐ꯭ꯔꯦꯗꯦꯁꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎꯗꯨꯗꯤ ꯅꯪ ꯀꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯣ?" ꯂꯤꯐꯅ, "ꯃꯦꯒꯅꯁꯀꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯇꯥꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯦꯒꯅꯁꯅ ꯍꯥꯟꯅ ꯌꯣꯟꯁꯄꯣꯛꯇ ꯍꯨ ꯊꯥꯔꯒ ꯆꯤꯟꯖꯥꯛꯇ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯨꯕꯗ ꯍꯤꯡꯍꯧꯔꯤꯕ ꯈꯔ ꯑꯗꯨ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯦꯁ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗꯁꯨ ꯃꯐꯝꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ, ꯁꯨꯞꯅꯈꯛꯀꯤ ꯏꯆꯟꯅ ꯂꯥꯠꯆꯔꯝꯕ ꯂꯥꯏꯁꯪꯗꯨꯗꯪ ꯂꯩꯍꯧꯏ." ꯍꯦꯔꯜꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒꯤ
ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯉꯛꯄ꯭ꯔꯥ? ꯂꯤꯞꯁꯨ ꯐꯪꯉꯛꯇꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯡꯁꯤ ꯇꯥꯕꯗ ꯍꯦꯔꯜꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯤꯐꯅ ꯃꯈꯥ ꯇꯥꯔꯤ, ꯍꯦꯔꯜ, ꯇꯁꯦꯡꯅ ꯃꯦꯒꯅꯁꯅ ꯑꯩꯒꯤ ꯏꯆꯟ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯄ ꯑꯣꯏꯔꯝꯂꯕ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯍꯦꯔꯜꯅꯁꯨ ꯃꯦꯒꯅꯁꯇꯨ ꯃꯥꯅ ꯍꯥꯟꯅ ꯊꯦꯡꯅꯔꯒꯗꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯖꯥꯏꯜꯁ ꯅꯣꯔꯤ ꯀꯧꯕ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯃꯈꯛ ꯂꯥꯛꯂꯤ꯫ ꯃꯥꯁꯨ ꯍꯦꯔꯜ ꯂꯥꯛꯑꯦ ꯄꯥꯎ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯦꯔꯜꯅ ꯍꯥꯏꯔꯤ, ꯅꯣꯔꯤ, ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗ ꯅꯣꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯤ, ꯍꯦꯔꯜ, ꯅꯪ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯏꯔꯥꯏ ꯂꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯦꯒꯅꯁꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯖꯥꯏꯜꯁ ꯃꯌꯥꯝ ꯑꯃ, ꯍꯥꯏꯕꯗꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯈꯔ ꯑꯃꯁꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄ ꯌꯥꯎꯅꯈ꯭ꯔꯦ꯫ ꯅꯣꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ, ꯍꯧꯖꯤꯛ ꯃꯦꯒꯅꯁꯇ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯊꯧꯖꯥꯜ ꯑꯃꯈꯛ ꯄꯤꯔꯤ꯫ ꯑꯗꯨꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯦꯒꯅꯁꯀꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯊꯕꯛꯁꯤ ꯍꯩꯁꯤꯡꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯏꯟꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯦꯔꯜꯅ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯗꯤ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯗꯣꯔꯤꯕꯅꯣ ꯅꯣꯔꯤ? ꯅꯣꯔꯤꯅ, ꯃꯦꯒꯅꯁꯀꯤ ꯃꯄꯥ ꯑꯣꯂꯥꯐꯇꯨ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯒꯨꯝꯕꯅꯤ꯫ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯃꯦꯒꯅꯁꯇꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯚꯥꯏꯀꯤꯡꯁꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯅꯣꯔꯤꯅꯁꯨ ꯋꯥꯁꯛꯈ꯭ꯔꯦ꯫ ꯂꯤꯐꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯅꯣꯔꯤꯗ ꯃꯦꯒꯅꯁꯀꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯅꯣꯔꯤꯅ, ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥ ꯀꯦꯗꯦꯀꯠꯇꯒꯤꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯂꯝꯂꯣꯏ꯫ ꯃꯥ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝꯗꯨꯗ ꯍꯜꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯍꯦꯔꯜꯅꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕꯗ ꯀꯦꯗꯦꯀꯠ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯦꯗꯦꯀꯠ ꯂꯣꯝꯗꯅ ꯐ꯭ꯔꯦꯗꯤꯁꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯐ꯭ꯔꯦꯗꯤꯁꯅ ꯊꯥꯖꯗꯅ ꯉꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯗꯨꯅ, ꯐ꯭ꯔꯦꯗꯤꯁ, ꯅꯪꯗꯤ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ? ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯃꯦꯒꯅꯁꯅ ꯅꯪꯒꯤ ꯌꯣꯝ ꯁ꯭ꯄꯣꯛꯄꯨ ꯊꯨꯒꯥꯏꯗꯨꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯦꯒꯅꯁ ꯄꯜꯂꯛꯄꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯁꯤ ꯑꯃꯨꯛ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ, ꯃꯦꯒꯅꯁꯇꯨ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯥꯜꯒꯤꯐꯨꯅ, ꯂꯩꯇꯦ, ꯃꯥꯗꯤ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯈꯤ꯫ ꯃꯔꯝꯗꯤ ꯃꯥ ꯂꯥꯟꯃꯤ ꯈꯔ ꯈꯣꯝꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯒ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯁꯤ ꯃꯥꯅ ꯂꯧꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟꯅꯁꯨ ꯃꯥꯕꯨ ꯍꯥꯟꯅꯅ ꯇꯥꯟꯅꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁ꯭ꯋꯥꯏꯟꯒꯤ ꯅꯨꯄꯤ ꯀꯥꯔꯂꯥꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯑꯥꯜꯒꯤꯐꯨꯅ, ꯁꯤꯅ ꯑꯩꯒꯤ ꯏꯃꯧꯅꯤ, ꯁ꯭ꯋꯥꯏꯟꯒꯤ ꯅꯨꯄꯤꯅꯤ, ꯃꯃꯤꯡꯅ ꯀꯥꯔꯂꯥ ꯀꯧꯕꯅꯤ ꯐ꯭ꯔꯦꯗꯤꯁ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯀꯔꯤ, ꯃꯍꯥꯛꯁꯤ ꯁ꯭ꯋꯥꯏꯟꯒꯤ ꯂꯣꯏꯅꯕꯤꯅꯦ ꯍꯥꯏꯕ? ꯀꯥꯔꯂꯥ, ꯅꯪꯗꯤ ꯅꯁꯥꯁꯨ ꯋꯥꯏ ꯁꯪꯗꯕ ꯃꯥꯜꯂꯦ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯐ꯭ꯔꯦꯗꯤꯁꯅ ꯕꯣꯔ ꯄꯤꯔꯤ꯫ ꯀꯥꯔꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯑꯩꯅꯁꯨ ꯑꯗꯣꯝ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜꯒꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥꯝ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯃꯇꯝꯗꯣ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ꯫ ꯑꯥꯜꯒꯤꯐꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯣꯔꯛꯇꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩ? ꯐ꯭ꯔꯦꯗꯤꯁꯅ, ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯩꯍꯧꯏ꯫ ꯃꯦꯒꯅꯁꯅ ꯌꯣꯟꯁꯄꯣꯛꯇ ꯍꯥꯟꯅ ꯍꯨ ꯊꯥꯔꯛꯇꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯂꯥꯟꯗꯥꯅꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯆꯦꯟꯕ ꯉꯝꯍꯧꯕꯗꯒꯤ ꯒ꯭ꯔꯤꯟꯂꯦꯟꯗ ꯌꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯖꯍꯥꯖ ꯑꯃꯒ ꯖꯍꯥꯖꯇꯨꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯀꯞꯇꯥꯟ ꯑꯃꯒ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨ ꯑꯃꯗꯤ ꯀꯥꯔꯂꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯐ꯭ꯔꯦꯗꯤꯁꯇ ꯀꯩꯅꯣꯝꯃ ꯎꯠꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤ ꯁꯥꯐꯝ ꯃꯐꯝꯁꯤꯗ ꯐ꯭ꯔꯦꯗꯤꯁꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯇꯁꯦꯡꯕꯗ ꯃꯁꯤꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯤꯁꯤ ꯂꯤꯐꯀꯤꯗꯃꯛ ꯀꯅꯨꯠꯅ ꯄꯤꯔꯝꯕ ꯍꯤꯗꯨꯅꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯔꯥꯎꯗꯨꯅ, ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯤꯐꯀꯤ ꯍꯤꯔꯥ? ꯑꯥꯜꯒꯤꯐꯨꯅ, ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ, ꯀꯅꯨꯠꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯅꯌꯥꯝꯕ ꯂꯤꯐꯇꯨ ꯑꯅꯧꯕ ꯂꯝ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯅꯨꯠꯅ ꯍꯤꯁꯤ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯄꯤꯔꯝꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯃꯥꯗꯤ ꯎꯗꯦꯅ, ꯂꯤꯐꯇꯨ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯥ? ꯑꯥꯜꯒꯤꯐꯨꯅ, ꯅꯪꯕꯨ ꯃꯦꯒꯅꯁꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯅꯁꯨ ꯃꯦꯒꯅꯁ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯋꯥꯡꯂꯣꯝ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯇꯥꯟꯅꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯑꯥꯜꯒꯤꯐꯨꯅ,
Ngài khô tập thơ ko. Aina khanbadadi nang nayambadu mafamsida dum ngaibana phagani khalli. Natragadi na koini lambida thaina khibsu yai. Phresu hi thauba hibada maming chatliba mayamba amadi magi hi leirambasida harawramlabasu. Haujumu mayamana magi damak Magnus po hatpa chatki haiba paw si tabada amuk nungsa thidunu laikre. Mathang sindana England gi konung London sida lagli. Masida King Kanuna lam gi phamnai ba singsi kaukhatuna haibadi England sigi manung channa lam kaya ama leiri. East Anglia, Wessex, Mercia, Kent, Northumbria asina chingba lam kaya ama laikre. Masi mayam si loina punjalaga England hain lam semane. Apunba England sigi ningthauna Kanutni. Kanuna hojik luchingba mayam si kaukhatuna hairi. Aigi nungsiraba ichinaw mayam maru mapang mayam aina matam ama nakhogi ningthau hek oikiba numitudagi achan mirai naidana chap manana nakoi mayam boina thaujan galoina yengno lakbani ngak senbi basu tokibani nakoi mayam nasu aibu nungsi bibedagi thaja bibedagi leibak sing asi phawa ingna chikna pandun lakli adubo hayeng aina sangsar si thadok lambagi matam yorok nakoi mayam ga kainabagi matam du laklabakan England sida aina thamlamba aina chatna halamba rule singsidhi kanglon kaidana adumak chathadun lau aduna ngasi aina nakhoi mayamna su mangjongna khanghalli bisini hayeng ai leitrabakan aigi nupi rani imana England sida sasan chalaigani masida noina su support tawgani haina aigi wakanda di khalli hojik aina hairiba wapam sida nakhoi gi mota yaningdaba yawbra masida gi luchingba mayam chi hayeng makhoi gi mathakta nupi mana haibadi rani imana sasan tawgani haibasida yaningdabadagi King Canute direct di phongdoktabi ngarang ngangna du laikre adubo King Canute ki badagi lam singsi luchingba singsi mathang ngasi ining thongna haibireba yathangdu hayeng tungkoina ngakuna chachahoge haina yanakre masida Godwin de Rani Imana sasan tawgani haibasi kaya pamde aduaro sumahak King Canute matamama magi machanpi thokpa gaida pisanduna Wessex ki luchingba hapchanduna mabu thak wangna thangkat pirakgidamak khallaga iningthau Wessexu adongi yathangbu tungkoina ngakchagni haiduni yakre masidagi numidang Canute masangamdaba henjalakpadagi Rani Imana seba tawgidun leiri Canute Godwin bu wari khara sanabgidamak kauduna Rani Imasu mapanda thokre Canute Godwin nangna matam chuppada aingonda afaba puktak mayam pidun lagle Godwin iningthauju bukchel chawa mini adom naigi ai fanaba thabak kaya ma paikhat pikre Canute nangi sebada ai ngasi di pele adubu nangna aingonda tawriba seba si karigidamakta no haibudusu ai ngalingai matamdagi khangi nangi nungda leiriba apamadu aina hana ubadagi aigi chanupi gida nangonda thajaduna nangsi aigi imung munung sagaida tilankibani maramdi nangsu ningthogi oiba phamsing paiba yanabagidama hayeng tungdasu nangi nachasingna ningthau oihawrabasu yanabagidama nangna matam chuppada pamjariba ningjariba simasi natra aduna Godwin nangna madugi numi tom nongma yorokpa pamlagadi haibadi nangi nachasingna England gi ningthau oihawdu pamlagadi hojik ai leitraba matung Rani Imagidamak lepkadabani magidamak mateng panggadabani aina haiba singsi yan taba natra mathangi sindana Norway lomda lakle masida King Swein na magi lanmi singa loinana Magnus na chatki haiba lambi sida laktuna koiti thibida uchina chena Magnus jaga amada mong hadana irujadu lerambasi thengnare Swein su magi lanmi singa changchanduna Magnus ta hairi Magnus nangna mafam chida Vikings luchingba myam unaduna Norway gi ningthogi kubam munna pahotnare habasi ai paw tarabani madugidamak nang dandi phangbatai dandi dudi shibagi dandi ni Magnus mong hadana Swein nangna khangdaba ma leire ai mafam chida Vikings luchingba sing unaba lakpa natte ai mafam chida nangbo hatnabagi damak ngairamlibani Magnus na wafam si akairakbaga hojik King Swein lakminariba magi lami singsi makhoi King Swein do oina question do oina laikre masi ubada Swein chungaktuna shawno mu magi lami singsi da lauri karino na khoina ingona ngasi uliba thongse ai sina khoi gi ningthau ni kawrabara Magnus na tapna hairagli Swein nangna Norway sigi ariba ningthau ni aduga aina anauba ningthau ni masidagi lanmi singchina su makhoi gi ningthau Swein si ta singchina thinjanduna mathakta thangkhatuna thamkre
ꯁ꯭ꯋꯥꯏꯡꯁꯨ ꯂꯥꯎꯕ ꯐꯥꯎ ꯉꯝꯗꯕꯤ ꯂꯩꯔꯤ ꯃꯦꯒꯅꯁꯅ ꯑꯃꯨꯛ ꯆꯪꯁꯟꯗꯨꯅ ꯅꯪꯕꯨꯗꯤ ꯍꯧꯖꯤꯛ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯍꯤꯡꯍꯧꯔꯤꯕ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯔꯒꯅꯨ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯑꯩꯅ ꯀꯦꯇꯀꯠ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯏꯔꯝꯂꯦꯅ ꯊꯥꯔꯛꯑꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯏꯡꯁꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯊꯥꯗꯗꯨꯅ ꯁꯤꯡꯖꯪꯅ ꯄꯪꯌꯥꯟꯗ ꯌꯥꯟꯖꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯦꯒꯅꯁꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯀꯤꯡ ꯁ꯭ꯋꯥꯏꯟꯕꯨ ꯀꯦꯇꯀꯠꯇꯒꯤ ꯂꯥꯞꯅ ꯄꯨꯊꯣꯔꯛꯂꯒ ꯃꯐꯝꯁꯤꯗ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯇꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯃꯦꯒꯅꯁꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯑꯗꯣꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯝꯗꯕꯗꯤ ꯌꯥꯗꯦ ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜꯗꯨ ꯅꯣꯔꯋꯦꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯍꯧꯔꯦ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯀꯦꯇꯀꯠꯂꯣꯝꯗ ꯂꯥꯛꯍꯧꯔꯦ ꯍꯥꯏꯅ ꯇꯥꯏ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯦꯒꯅꯁꯁꯨ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯤꯁꯛꯁꯤ ꯍꯦꯔꯜꯅꯦ ꯍꯥꯏꯕꯁꯤ ꯁꯣꯝꯗꯅ ꯍꯦꯔꯜ ꯑꯃꯗꯤ ꯂꯤꯐꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯀꯦꯇꯀꯠ ꯃꯥꯏꯀꯩ ꯄꯥꯡꯅꯗꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯦꯒꯅꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯈꯣꯡꯅꯩ ꯊꯨꯅ ꯀꯦꯇꯀꯠ ꯌꯧꯁꯜꯂꯛꯂꯦ ꯃꯁꯤꯗ ꯔꯥꯅꯤ ꯑꯜꯒꯤꯐꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟꯒ ꯆꯠꯃꯤꯟꯅꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯜꯂꯛꯄꯁꯤꯗ ꯍꯪꯂꯤ ꯅꯈꯣꯏꯅ ꯍꯜꯂꯛꯂꯤꯕꯁꯤ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯇꯝꯃꯨ ꯃꯁꯤꯗ ꯃꯦꯒꯅꯁꯅ ꯑꯣꯏꯅ ꯈꯨꯝꯃꯛꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎꯁꯤ ꯑꯗꯣꯝꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯧꯖꯤꯛꯇꯒꯤ ꯅꯣꯔꯋꯦꯒꯤ ꯀꯤꯡ ꯑꯁꯤ ꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯅꯣꯔꯋꯦꯒꯤ ꯀꯤꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯟ ꯂꯩꯈꯤꯗ꯭ꯔꯦ ꯑꯥꯜꯒꯤꯐꯨꯁꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯦꯒꯅꯁ ꯑꯣꯏꯅ ꯍꯜꯂꯛꯄꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯦꯒꯅꯁꯄꯨ ꯍꯧꯖꯤꯛꯃꯛ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯌꯥꯊꯪꯁꯤ ꯑꯃꯠꯇ ꯏꯟꯗ꯭ꯔꯦ ꯃꯦꯒꯅꯁꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯛꯇ ꯇꯥꯒꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯈꯛꯇ ꯉꯥꯛꯀꯗꯕꯅꯤ ꯔꯥꯅꯤ ꯑꯜꯒꯤꯐꯨ ꯆꯪꯁꯟꯗꯨꯅ ꯃꯦꯒꯅꯁꯇ ꯍꯥꯏꯔꯤ ꯑꯩ ꯆꯍꯤ 8 ꯆꯨꯞꯅ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤ ꯑꯣꯏꯔꯛꯂꯕꯅꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯂꯥꯏꯅ ꯈꯟꯒꯅꯨ ꯈꯨꯕꯝꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯕ ꯑꯗꯨꯗꯒꯤ ꯈꯨꯕꯝꯁꯤꯕꯨ ꯐꯪꯂꯕ ꯃꯇꯨꯡ ꯉꯥꯛ ꯁꯦꯟꯕꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯒꯅꯁꯅ ꯔꯥꯅꯤ ꯑꯜꯒꯤꯐꯨꯁꯤ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯃꯕꯨꯛꯇ ꯊꯤꯟꯖꯟꯈ꯭ꯔꯦ ꯔꯥꯅꯤ ꯑꯜꯒꯤꯐꯨꯁꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯍꯥꯏꯔꯝꯂꯤ ꯅꯣꯡꯃꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯑꯁꯦꯡꯕ ꯕꯥꯏꯀꯤꯡꯁ ꯑꯃꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯒꯅꯤ ꯃꯗꯨꯗ ꯅꯪ ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯃꯐꯝꯁꯤꯒꯤ ꯈꯨꯕꯝꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯒꯅꯁꯅ ꯁ꯭ꯋꯥꯏꯟꯒꯤ ꯅꯨꯄꯤ ꯀꯥꯔꯂꯥ ꯑꯁꯤꯁꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯀꯥꯔꯂꯥꯅꯗꯤ ꯀꯞꯇꯨꯅ ꯃꯦꯒꯅꯁꯇ ꯃꯥꯕꯨꯗꯤ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯦꯒꯅꯁꯅ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯑꯗꯣꯝꯕꯨ ꯍꯥꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯄꯨꯛꯇ ꯅꯄꯨꯔꯣꯏꯕ ꯀꯤꯡ ꯁ꯭ꯋꯥꯏꯟꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯃꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯇꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯇꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯑꯉꯥꯡꯁꯤꯒ ꯂꯣꯏꯅꯅ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯊꯤꯟꯅꯕ ꯇꯧꯔꯛꯄꯗ ꯀꯥꯔꯂꯥꯅ ꯍꯥꯏꯔꯛꯂꯤ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ ꯅꯪꯅ ꯈꯧꯔꯥꯡꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯂꯩꯐꯝ ꯑꯩ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯗꯤꯁꯇꯨ ꯃꯦꯒꯅꯁꯁꯨ ꯐ꯭ꯔꯦꯗꯤꯁꯀꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯒꯤ ꯀꯥꯔꯂꯥꯁꯤ ꯍꯥꯠꯄꯤꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯎꯟꯇꯅ ꯌꯣꯝꯂꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯁ꯭ꯇꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯟꯇ ꯍꯦꯔꯜꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯗꯨ ꯃꯄꯨ ꯑꯦꯔꯤꯛꯅ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯕ ꯖꯥꯇꯤ ꯀꯂꯥꯂꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯁ꯭ꯇꯤꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯁ꯭ꯇꯤꯛꯁꯨ ꯍꯧꯖꯤꯛ ꯀꯣꯌꯦꯡ ꯌꯦꯡꯉꯛꯄꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯃꯐꯝꯁꯤꯗ ꯆꯪꯁꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯃꯤ ꯂꯩꯔꯝꯕꯒꯤ ꯑꯃꯗꯤ ꯃꯩ ꯍꯧꯔꯝꯕꯒꯤ ꯃꯐꯝꯁꯤꯡ ꯊꯦꯡꯅꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯤꯛ ꯍꯦꯔꯜꯕꯨ ꯀꯧꯔꯤ ꯁꯣꯝꯗꯅ ꯑꯦꯔꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯜꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯖꯔꯤ ꯍꯦꯜꯗꯤ ꯌꯥꯔꯦ ꯁꯥꯎꯔꯤꯕꯗꯨ ꯇꯣꯛꯑꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯍꯦꯜꯗꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯉꯝꯗꯕꯤ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯦꯔꯤꯛꯅ ꯃꯈꯨꯠ ꯐꯥꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯊꯥꯗꯣꯛꯈꯤꯕꯗꯨ ꯑꯩ ꯁꯥꯎꯗꯦ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯍꯦꯜꯗꯤꯅ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯐꯥꯖꯟꯗꯨꯅ ꯊꯝꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥꯕꯨꯁꯨ ꯅꯪꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯦꯔꯤꯛꯅ ꯑꯁ ꯅꯪꯁꯤꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯍꯜꯂꯤ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯦꯔꯜꯗꯨ ꯀꯥꯂꯥꯂꯤꯛ ꯀꯥꯡꯕꯨꯁꯤꯡꯒ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯤ
ꯑꯩꯅ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯃꯐꯝꯗꯨꯗ ꯊꯝꯕ ꯅꯠꯇꯦ, ꯐ꯭ꯔꯦꯗꯤꯁꯄꯨ ꯋꯥꯔꯛꯅꯕꯒꯤꯗꯃꯛ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯄꯨꯗꯤ ꯐ꯭ꯔꯦꯗꯤꯁꯀ ꯁ꯭ꯇꯤꯛꯀ ꯍꯦꯔꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈ꯭ꯔꯦ ꯈꯪꯉꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯍꯦꯜꯗꯤꯅ: ꯑꯗꯨꯒ ꯅꯪꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯂꯦꯡꯗꯨꯅ ꯅꯪꯅ ꯀꯗꯧꯕ ꯊꯥꯔꯤꯕ? ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯉꯕꯅꯤ ꯅꯪꯅ ꯂꯦꯡꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯦꯔꯤꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯏ, ꯂꯦꯡꯅ ꯁ꯭ꯇꯤꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯔꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇꯗꯤ ꯂꯦꯡꯅ ꯀꯔꯤꯝꯇ ꯇꯧꯔꯣꯏ, ꯀꯔꯤꯝꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ꯫ ꯑꯩꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯍꯦꯜꯗꯤꯅ: ꯃꯥꯅ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕꯁꯨ ꯉꯝꯂꯣꯏꯅ, ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇꯤ ꯃꯐꯝꯗꯨꯗ ꯆꯠꯁꯨ ꯆꯠꯇꯅ꯫ ꯑꯩꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ, ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯊꯑꯣꯏꯀꯤ ꯊꯥꯗꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤ, ꯏꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ꯫ ꯋꯥꯐꯝꯁꯤꯗ ꯑꯦꯔꯤꯛꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯋꯦꯒꯤ ꯀꯦꯗꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯀꯥꯔꯂꯥꯅ ꯀꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯃꯣꯟꯗꯧꯅ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯀꯥꯔꯂꯥ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯀꯥꯔꯂꯥꯒꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯃꯦꯒꯅꯁ ꯊꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯦꯒꯅꯁ ꯎꯕꯗ ꯐ꯭ꯔꯦꯗꯤꯁ ꯊꯥꯡ ꯁꯠꯇꯨꯅ ꯀꯥꯔꯂꯥꯗ ꯍꯥꯏꯔꯤ, ꯀꯥꯔꯂꯥ, ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯑꯗꯨ ꯀꯥꯔꯂꯥꯗꯤ ꯀꯞꯅ ꯀꯞꯅꯗꯃꯛ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯀꯥꯔꯂꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ, ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯀꯟꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯎ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯒꯤ ꯊꯣꯡꯁꯤꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯃꯈꯥꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯥꯟꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯗꯤ ꯐ꯭ꯔꯦꯗꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯁ꯭ꯇꯤꯛ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯁꯨꯔꯨꯡꯗꯨꯗ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯁꯤꯡ ꯈꯔ ꯂꯧꯔꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯑꯦꯔꯤꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯂꯦꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯕꯨꯛꯇ ꯇꯥꯕꯅ ꯊꯤꯟꯖꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯤꯛꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯁꯤ ꯃꯨꯜꯂꯒ ꯂꯦꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯌꯥꯝ ꯂꯥꯏꯅ ꯃꯉꯛꯁꯝꯗ ꯇꯥꯅ ꯍꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯤꯛ ꯃꯕꯨꯛꯇ ꯇꯥꯅ ꯊꯤꯟꯈꯤꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯪꯂꯦꯟ ꯂꯣꯝꯗꯁꯨ ꯀꯤꯡ ꯀꯅꯨꯠ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯣ ꯂꯥꯛꯇꯨꯅ ꯔꯥꯅꯤ ꯏꯃꯥꯗ ꯃꯈꯣꯏꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯂꯒ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥ ꯃꯄꯤ ꯈꯥꯝꯕ ꯌꯥꯗꯅ ꯀꯞꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯗꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯦꯒꯅꯁꯅ ꯑꯉꯝ ꯑꯊꯧ ꯈꯔ ꯂꯨꯆꯤꯡꯕ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯃꯌꯥꯝꯁꯤꯗ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯝꯕꯥꯜꯁꯤꯗ ꯐꯝꯕꯤꯔꯝꯕ ꯀꯤꯡ ꯁ꯭ꯋꯦꯟꯁꯨ ꯁꯤꯈ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨ ꯐꯣꯛꯕꯠꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧ ꯁ꯭ꯋꯦꯟ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯏꯒꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨ ꯈꯛꯇ ꯉꯥꯏꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯦꯔꯜ ꯂꯤꯐ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯒꯅꯁꯇ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯑꯗꯨ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯇꯤꯟꯕꯤꯔꯤꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤꯗ ꯍꯪꯖꯔꯤ, ꯃꯇꯝ ꯑꯃ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯋꯥꯁꯛ ꯄꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ, ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯁꯛꯇꯨꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯣꯂꯥꯐ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥꯁꯛ ꯄꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯈꯪꯍꯧꯗꯅ ꯐꯥꯎꯖꯜꯂꯛꯂꯒ ꯑꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯄꯜꯂꯛꯄꯁꯤꯗ ꯃꯦꯒꯅꯁꯇꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯍꯦꯔꯜꯗ ꯍꯥꯏꯔꯤ, ꯑꯗꯣꯝ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯍꯧꯗꯕꯗꯒꯤ ꯃꯦꯒꯅꯁꯇ ꯁꯄꯣꯔꯠ ꯇꯧꯒꯦ ꯇꯧꯖꯔꯨꯕꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯂꯨꯆꯤꯡꯕ ꯅꯣꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯔꯥꯖꯀꯨꯃꯥꯔ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯅꯣꯔꯋꯦꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯗꯨꯗꯤ ꯃꯍꯥꯛꯅꯤ꯫ ꯃꯁꯤꯗ ꯃꯦꯒꯅꯁꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯌꯦꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯑꯔꯤꯕ ꯂꯥꯏ ꯂꯥꯠꯂꯤꯕ ꯚꯥꯏꯀꯤꯡꯁ ꯅꯨꯄꯤ ꯑꯃꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯃꯔꯤ ꯊꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡꯁꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯗꯕꯒꯤ ꯅꯤꯌꯣꯝ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯗꯨ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯦꯒꯅꯁꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤꯁꯨ ꯉꯛꯇꯨꯅ ꯂꯥꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯃꯦꯒꯅꯁꯇ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯐꯝꯅꯣ? ꯃꯁꯤꯗꯒꯤ ꯃꯦꯒꯅꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯄꯨꯊꯣꯛꯍꯜꯂꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁ ꯎꯕꯗ ꯍꯦꯔꯜ ꯑꯃꯗꯤ ꯃꯌꯥꯝꯕ ꯂꯤꯞꯁꯨ ꯉꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯗꯤ ꯐ꯭ꯔꯦꯗꯤꯁꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯁꯦꯡꯕ ꯋꯥꯐꯝ, ꯍꯥꯏꯕꯗꯤ ꯍꯦꯔꯜꯒ ꯃꯥꯒ ꯂꯩꯅꯈꯤꯕ ꯃꯔꯤ
ꯃꯆꯥꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯐꯝꯁꯤ ꯄꯨꯛꯂꯥꯡ ꯂꯥꯡꯂꯦ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯁꯨ ꯍꯦꯔꯜꯒꯤ ꯃꯥꯏꯀꯩꯗ ꯈꯔ ꯑꯃꯗꯤ ꯃꯦꯒꯅꯁꯀꯤ ꯃꯥꯏꯀꯩꯗ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯜꯒꯤ ꯃꯦꯒꯅꯁꯇ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯍꯜ ꯑꯃꯅ ꯒ꯭ꯔꯨꯞ ꯑꯅꯤꯁꯤ ꯈꯨꯠ ꯊꯣꯛꯅꯔꯛꯇꯅꯕꯒꯤꯗꯃꯛ ꯃꯦꯒꯅꯁ ꯑꯃꯗꯤ ꯍꯦꯔꯜ ꯃꯈꯣꯏꯅꯤꯃꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯐꯝꯁꯤ ꯁꯥꯁꯟ ꯇꯧꯃꯤꯟꯅꯅꯕ ꯃꯣꯠ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯗ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯔꯦ ꯍꯦꯔꯜ ꯃꯁꯥꯃꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡꯁ ꯑꯣꯏꯔꯨꯕ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯁꯅ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯔꯤꯕ ꯂꯥꯏꯁꯤꯡ ꯂꯥꯠꯂꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯌꯥꯗꯕ ꯙꯔꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯔꯨꯕꯒꯤꯗꯃꯛ ꯉꯁꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯃꯥꯡꯂꯦ ꯃꯦꯒꯅꯁꯁꯨ ꯍꯦꯔꯜꯒ ꯃꯈꯣꯏꯅꯤ ꯅꯤꯡꯊꯧꯐꯝ ꯄꯥꯏꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯤ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯄꯥ ꯑꯣꯂꯥꯐꯀꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯒꯅꯤ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨꯗ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯂꯥꯏꯁꯤꯡ ꯂꯥꯠꯂꯤꯕ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯦꯔꯜꯗꯁꯨ ꯋꯥꯐꯝꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯪꯉꯛꯄꯗꯒꯤ ꯍꯦꯔꯜꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯍꯧꯖꯤꯛꯃꯛꯇꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯀꯜꯂꯨꯕ ꯌꯥꯗꯕꯅ ꯊꯕꯛꯁꯤ ꯂꯣꯟꯅ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯌꯦꯡ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄ ꯋꯥꯐꯝꯁꯤꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯎꯠꯂꯛꯂꯤꯕꯁꯤ ꯐ꯭ꯔꯦꯗꯤꯁ ꯍꯌꯦꯡ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯈꯛ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯌꯥꯝ ꯁꯥꯎꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯤ ꯄꯥꯄꯤ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯜꯂꯛꯀꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯊꯋꯥꯏ ꯂꯧꯒꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯆꯪꯉꯛꯂꯤꯕ ꯅꯤꯄꯥꯁꯤꯗꯤ ꯃꯌꯥꯝꯕ ꯂꯤꯞ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯃꯆꯟꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯥꯁꯇꯔꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯆꯪꯉꯛꯄ ꯑꯣꯏꯔꯝꯂꯤ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯌꯥꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯌꯥꯝꯕꯗ ꯆꯦꯖꯦꯠ ꯀꯣꯜꯂꯤ ꯂꯤꯐꯅꯁꯨ ꯃꯆꯟꯕꯨ ꯋꯥꯈꯜ ꯁꯣꯟꯊꯗꯅꯕ ꯊꯦꯝꯕꯤꯗꯨꯅ ꯃꯥꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠꯇꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯂꯤꯅꯔꯤ ꯑꯔꯣꯏꯕꯗ ꯂꯤꯐꯅ ꯍꯌꯦꯡ ꯃꯐꯝꯁꯤꯗꯒꯤ ꯍꯤꯡꯅ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯇꯧꯒꯗꯕ ꯊꯧꯔꯥꯡꯁꯤꯡ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯐ ꯑꯃꯨꯛ ꯃꯦꯒꯅꯁꯇ ꯄꯣꯔꯛꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯥꯁꯇꯔꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯉꯁꯥꯏ ꯃꯥꯅ ꯁꯦꯠꯂꯛꯈꯤꯕ ꯐꯤꯖꯣꯜꯗꯨꯁꯨ ꯄꯥꯁꯇꯔꯁꯤꯒꯤꯅꯤ ꯃꯁꯤꯗ ꯄꯥꯁꯇꯔꯁꯤꯅ ꯍꯪꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯂꯨꯕꯗꯨ ꯅꯆꯟꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯄ ꯉꯝꯃꯛꯄ꯭ꯔꯥ ꯂꯤꯐꯅ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯤꯕꯗꯨ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯅꯥꯟꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯆꯪꯕ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯄꯥꯁꯇꯔꯁꯤꯅ ꯃꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ ꯂꯤꯐ ꯃꯔꯝꯗꯤ ꯍꯌꯦꯡꯒꯤ ꯊꯧꯔꯝꯗꯨꯗ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯦꯒꯅꯁꯅ ꯆꯤꯡꯅꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯣꯔꯤꯕꯅꯤ ꯂꯤꯐꯅ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯅꯁꯥ ꯅꯠꯇꯦ ꯀꯥꯁꯤꯗ ꯅꯪꯅ ꯃꯩ ꯊꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯥꯎꯁꯤ ꯀꯥꯏꯗꯒꯤ ꯂꯧꯕꯅꯣ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯊꯥꯎꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ ꯂꯤꯐꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯥꯁꯇꯔꯁꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯤꯡ ꯀꯅꯨꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯠꯅꯕꯤꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯀꯅꯨꯠ ꯃꯁꯥꯃꯛꯇꯤ ꯚꯥꯏꯀꯤꯡꯁ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤ ꯃꯈꯣꯏꯒꯤ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯆꯠꯅꯕꯤ ꯁꯤꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯂꯩꯇꯦꯡꯇꯅ ꯌꯣꯝꯂꯕ ꯖꯍꯥꯖ ꯑꯃꯗ ꯍꯤꯞꯄꯟꯗꯨꯅ ꯏꯁꯤꯡꯗ ꯃꯩ ꯊꯥꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥ ꯀꯅꯨꯠꯀ ꯃꯈꯣꯏꯅꯤ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯀꯅꯨꯠꯅ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯜꯕ ꯃꯇꯨꯡ ꯅꯣꯔꯋꯦꯒꯤ ꯀꯦꯗꯒꯠ ꯁꯤꯇꯤꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜ ꯁꯤꯒꯔꯠꯁꯟ ꯑꯃꯗꯤ ꯃꯦꯒꯅꯁ ꯑꯣꯂꯥꯐꯁꯟ ꯃꯈꯣꯏꯅꯤꯃꯛ ꯅꯣꯔꯋꯦꯒꯤ ꯀꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯦꯒꯅꯁ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯊꯧꯔꯝꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯐꯠꯇꯕꯁꯤꯡꯕꯨ ꯂꯣꯏꯁꯟꯕꯒꯤ ꯊꯧꯔꯝꯗꯨ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯂꯦꯞꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯦꯗꯤꯁ ꯃꯅꯥꯏꯁꯤꯡꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯇꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯪ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯥꯅ ꯌꯦꯡꯉꯝꯂꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯗꯨꯃꯛ ꯁꯤꯡ ꯃꯊꯛꯇ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯄꯥꯁꯇꯔꯁꯤꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯤꯁ ꯑꯦꯔꯤꯛ ꯗꯣꯇꯔ ꯅꯪꯅ ꯃꯇꯝ ꯑꯃ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯃꯌꯥꯝ ꯄꯥꯏꯈꯠꯄꯤꯔꯝꯕ ꯑꯣꯂꯥꯐꯄꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯔꯥ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯃꯥꯕꯨ ꯍꯥꯠꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ
ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯀꯔꯝꯕ ꯙꯔꯃꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅ ꯕꯤꯆꯥꯔ ꯇꯧꯖꯖꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯦꯒꯅꯁꯀ ꯑꯩꯒ ꯈꯛꯇ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯀꯅꯥꯅ ꯑꯆꯨꯝꯕ ꯙꯔꯃ ꯆꯠꯄꯅꯣ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅ ꯕꯤꯆꯥꯔ ꯇꯧꯖꯖꯅꯨ ꯄꯥꯁꯇꯔꯁꯤꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯏꯁꯣꯔ ꯈꯛꯇꯅ ꯕꯤꯆꯥꯔ ꯇꯧꯒꯗꯕꯅꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏ ꯆꯦꯜꯂꯤꯕꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯕꯥꯏꯀꯤꯡꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯏꯁꯣꯔꯁꯤꯡ ꯈꯛꯇ ꯅꯤꯡꯖꯔꯝꯕꯅꯤ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯦꯒꯅ ꯁꯧꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯑꯣꯏꯗ ꯄꯥꯗꯕ ꯂꯥꯏꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯇꯦ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯨꯄꯤꯁꯤ ꯃꯩ ꯊꯥꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯄꯗ ꯐ꯭ꯔꯦꯗꯤꯁ ꯃꯌꯥꯝꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯃꯐꯝꯁꯤꯗ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯔꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯟꯕꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤꯁꯨ ꯄꯥꯈꯠꯅꯗꯨꯅ ꯉꯁꯤꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯀꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯃꯦꯒꯅꯁꯁꯨ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯔꯜꯗꯤ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕꯁꯤ ꯎꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯛꯂꯤꯕꯁꯤ ꯂꯤꯐꯅ ꯍꯥꯟꯅ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯊꯝꯕ ꯃꯐꯝꯁꯤꯡꯗ ꯃꯩꯒꯤ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯆꯥꯛꯂꯛꯄꯅꯤ ꯃꯁꯤꯒꯤ ꯊꯧꯔꯥꯡꯁꯤ ꯍꯦꯔꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯦꯒꯅꯁꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯗꯤꯁꯄꯨ ꯌꯥꯝ ꯊꯨꯅ ꯃꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯨꯕꯗ ꯃꯩꯁꯤ ꯆꯨꯗ꯭ꯔꯤꯉꯩ ꯃꯁꯥ ꯃꯊꯟꯇ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤꯁꯨ ꯂꯤꯐꯅ ꯅꯥꯀꯟꯗꯒꯤ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯊꯥꯔꯛꯄꯅꯤ ꯃꯁꯤꯗ ꯂꯤꯐꯅ ꯁꯤꯟꯅꯔꯤꯕ ꯊꯥꯎ ꯃꯌꯥꯝꯁꯤꯅ ꯃꯦꯒꯅꯁꯀꯤ ꯄꯥꯁꯇꯔꯁꯤꯗꯒꯤ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯄꯥꯁꯇꯔꯁꯤꯁꯨ ꯃꯦꯒꯅꯁ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯂꯣꯟꯅ ꯂꯤꯐ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁ ꯃꯦꯒꯅꯁꯇ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯜꯂꯝꯗꯨꯅ ꯃꯩꯈꯨ ꯃꯌꯥꯝꯁꯤꯅ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯦꯒꯅꯁꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯂꯤꯐ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯟꯕꯨ ꯂꯧꯊꯣꯛꯄ ꯉꯝꯍꯧꯔꯦ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯦꯒꯅꯁꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯦꯟꯖꯟꯒꯦ ꯇꯧꯕꯗ ꯃꯌꯥꯝꯕ ꯂꯤꯐꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯃꯥꯏ ꯎꯞꯁꯜꯍꯟꯗꯨꯅ ꯄꯨꯍꯟꯈ꯭ꯔे ꯃꯦꯒꯅꯁꯁꯨ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯤꯕ ꯃꯊꯛꯁꯤꯗ ꯂꯩꯈꯤꯕ ꯐ꯭ꯔꯦꯗꯤꯁ ꯂꯩꯔꯝꯗꯕꯁꯤꯗ ꯃꯁꯥꯗ ꯑꯉꯛꯄ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯗꯨ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯗꯨꯅ ꯅꯣꯔꯃꯦꯟꯗꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯇ ꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯀꯥꯡꯁꯤ ꯈꯤꯡꯉꯛꯇꯨꯅ ꯔꯥꯅꯤ ꯏꯃꯥ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯗꯦꯟꯃꯥꯔꯛꯇ ꯂꯩꯈꯤꯕ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯍꯥꯜꯐꯨꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯜꯐꯨꯠ ꯎꯕꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯉꯛꯂꯦ ꯑꯗꯨꯒ ꯑꯦꯗꯋꯥꯔꯗꯇꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯪꯕꯗ ꯇꯨꯡꯂꯣꯝꯗꯒꯤ ꯒꯣꯗꯋꯤꯟ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯇꯤ ꯍꯧꯖꯤꯛꯁꯨ ꯅꯣꯔꯃꯦꯟꯗꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯃꯉꯣꯟꯗ ꯊꯥꯈꯤꯕ ꯄꯥꯎꯗꯨ ꯃꯉꯣꯟꯗ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯏꯃꯥꯅꯁꯨ ꯈꯪꯂꯦ ꯈꯨꯗꯤꯡꯃꯛꯁꯤ ꯒꯣꯗꯋꯤꯟꯒꯤ ꯊꯧꯔꯥꯡꯗꯒꯤ ꯑꯦꯗꯋꯥꯔꯗ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯜꯐꯨꯠꯁꯤ ꯑꯣꯏꯅ ꯀꯧꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯅ ꯍꯥꯜꯐꯨꯠꯇ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯏꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯗꯣꯝꯕꯨ ꯉꯥꯏꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯄꯨꯁꯟꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯟꯊꯔꯒ ꯑꯁꯥꯎꯕ ꯐꯥꯗꯗꯨꯅ ꯍꯥꯜꯐꯨꯠꯁꯤꯁꯨ ꯃꯄꯨꯔꯣꯏꯕ ꯀꯅꯨꯠꯀꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯍꯥꯜꯐꯨꯠꯄꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯗ ꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯏꯪꯂꯦꯟꯗꯁꯨ ꯍꯥꯟꯅ ꯀꯦꯗꯒꯠꯇ ꯁ꯭ꯋꯦꯡꯒ ꯔꯥꯅꯤ ꯑꯥꯜꯒꯤꯐꯨꯒ ꯃꯃꯥꯝꯆꯥꯅ ꯁꯥꯁꯟ ꯇꯧꯔꯝꯕꯒꯨꯝ ꯃꯁꯤꯗꯁꯨ ꯍꯥꯜꯐꯨꯠꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯨꯃꯛ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯁꯥꯁꯟ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯎꯟ ꯉꯥꯛꯇ ꯂꯩꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯀꯂꯥꯂꯤꯛ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯣꯔꯛꯇꯨꯅ ꯇꯥꯅ ꯊꯤꯟꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤꯕ ꯁ꯭ꯇꯤꯛꯄꯨ ꯊꯦꯡꯅꯕꯗꯒꯤ ꯂꯥꯌꯦꯡꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯤꯛꯀ ꯍꯦꯔꯜꯒ ꯊꯦꯡꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯣꯔꯋꯦ ꯂꯣꯝꯗꯅ ꯐ꯭ꯔꯦꯗꯤꯁꯁꯤ ꯍꯦꯔꯜ ꯑꯃꯗꯤ ꯂꯤꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯃꯤ ꯑꯇꯣꯞꯄꯅ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯃꯈꯨꯠꯇ ꯐꯥꯔꯤꯕ ꯌꯣꯠꯂꯤꯡꯁꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝꯕ ꯂꯤꯐ ꯑꯃꯗꯤ ꯍꯦꯔꯜꯁꯨ ꯂꯥꯛꯂꯦ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯇꯤ
ngasai mana magi da phat ke tawda yam shauna hairi ngasai na khoini na ibu thingli bu karigino Magnus bu ai gi khutmang na hat ki hotna bada na khoini yadri bisi karigino Herald na mana thoing ke thingan bani haiduna Fredis ka makhoini si yam kana khanaragle aroi bida Herald na Fredis ki thang si pibi duna them duna hairi nang asi dagi mafam se thadok laga ai gi jahaz ama da chat ki da ba yaroi masida Fredis na di masida magi ma thawali Magnus hat ka da wali haina mara yeli Herald na loire mafam sida nangi na thaw loire Magnus de nanga thengna ga dabna de mana yeli bi se ngondani aduna ai go ina thengna ga dabani ai no ma sungsoi soidana nang amadi ichan pabu unaba lakani ai nang asi wasak li bisini haiduna Fredis bu thembi duna Leaf amadi Fredis bu mafam sida ki chat han khre makhoini shu asha amagi damak anau balam haibadu thiru na bagi damak mafam sida ki chat khre adu somda Herald na magi singhasan manak sida muk changakli masida mayam su tinnu leramle aduga Magnus su phamdu leramli Magnus ta harakli Herald nang ngasi aigi ipa Olaf hatpa mi hat pi amabu lona thadokibane haiba paw si tabada Rome da leiriba Christian gi oiba luchingba popna shoidana sauragani madugi phone afaba oiroi habsi nang khangdabara Herald su mukhaiduna adumak changaktuna hairi ngasi gi paw si Rome yohandabana na khogi laibak phaba oigani Magnus na madugi damaktani akhoi myam hojik punduna khanaramliba wafamsi nangi damakta khallaga ikhoina wafamsi lochannabasu khanaramlibani hairi Herald na madugi damakta oragadi nangna aigi damak wabi gi dabnatte aina thawrang pungba loire harpadagi lairiba lanmi singchina Magnus pu phanab gi damak question thang satun laikre aduga Magnus ki lairiba lanmi singchiju Herald gi oiba lanmi singna loina phajan khre Herald na magi lanmi singchida airi hojimak ma bu phajalu aduga kaichum changda namchandu thamucho magi laifamdi mafamduna matik charabani haiduna lanmi singchina su Magnus pu phakhre Magnus su lairiba luchingba mayam amadi Christian gi oiba hal singchida magi mateng pangbina ba yam kana lauri adu kana amatana Herald gi mayokta lepa ngamnadre aduna adumak Magnus kaichum changda puduna chatkre masida Magnus gi michangda leijaba Christian gi ahal amana Herald ngangli nang ngasi tawriba thabaksi yam lanba thabakni Herald su lawhattuna hairi mashi aigi phirebni hoji aina lepliba phireb sida mayam sigi marakta yaningna ba yauragade Magnus ki matung inkiba yagani kaisum sangda leiruba yagani ngasi digi aina lamdam sibo sangsar sigi khwaidagi maming chatpa lam chawkhatpa lam oina ba semgat kani aduga aina hojik hariba tawgudorbe thabak singchida yaningdaba thawna phaba mayam sigi marakta yauragade hojimak chongthokpiro challenge tawnase maduda ai kigadaba leite ai ningthawne haiduna power sinaroi ai su ithanda tholake fight tawse wafam sidadi mayam si kanamta wa makha taba phaw ngamnadre masidagi luchingba norina King Herald gi luhupchi piduna Herald su luhupchi upsanduna hairi aini Norway gi ningthau aini Herald Hardrada masidagi mayam si su makhoi biking singi haunabi khutumna paiba khulai singna mathabakta phujanduna Herald gi Hardrada hariba title name si shonduna matang kuina chatharakba web series asi mapung phana matang swaisida loisalle ngasigidi mayambu amuka hana kaina naba yathang nijari